Hauzik ngasigi maroi ba pauseng. Manipur gi ngamkai mang ba yaroi Manipur gi ngamkai Manipuri singna ngakani haina UCM na haidi. Go to village mission ngasi mafam kaya da pangtok tuna scheme kaya gi makada kanabasing miyam da fangan kray. Amadi Hanagi Chief Minister Okrami Bobina Luchingba Congress ki mihut kangbuna Union Home Minister Rajnath Singh unaduna Manipur gi border gi issue pukat kray. Kurumjare ISTV pau miyang tabiriba sing mutaram nokchari hauzi mapungi ba pau Kwatha khunau da leiba Indo Myanmar border pillar number marfu matho yauna mafam aduda Myanmar haina thajillamba sing UCM gi thomi singna muthatpaga loinuna Manipur gi ngamkhai mangba yaroi Manipur gi ngamkhai Manipuri singna ngakani hari Hiramster reporter ma Hauji koi lepse inform se Imphal ki kilometer chamrom chalaga leiba Kwatha village ni UCM golena koi aji koi Myanmar border pillar Manipur gi lamda soksan ni yungselai ba Kwatha khuno adu da koi UCM golena koi yengsin ba sasaga khongchela mani haiba lambi du sapada nungai tawna film kana koi haiba Shaktiman gari sida koi tuanga punna Kwatha khuno fawa chakaduni mayam punna Kwatha khuno fawa leiba film miyeng tamini se lepsari mafam sina koi namjet lok haiba koi turen dugi hek mapanda hana maitegi lai khubam modama khubam ma kharni border pillar number IT1 jung thra matungda hai mafam si mkhoi oiba lamni haina mkhoi Myanmar gi flag amdi mkhoi oiba lamami thajilama mafam si ngasi amuhana koi UCM gi team mamana mkhoi flag amdi koi tharama Myanmar haiba lamasi muthatlaga mkhoi yaning da haiba du utpoina mkhoi Manipur haiba lamamu na thakre mafam masida leiriba khunja singna koi muibugninga fawriba hana leiramba border pillar gi mong matau amadi leiramliba lammasida gi henjil khosida kaya gi matik pendo wa phung kaya phongdrokli inong nong na masida fencing lakpasida sida akhoi gi yamna Manipur lam yam sopa yam la yereba namjum phaga namjek lokki bound hek lo na badida hana khoi kondong singna go makhoi na phai sharga makhoi na khanse yeba go lo una phai sabado matam amada di makhoi na tax piram maneba makhoi na matam amada tax piram madida gi khara lai thol bada khoi na makhoi ga khara chakri dawna badagi makhoi na hojik makhada hongda garabane ba kundung ya halam man si loina khangi ngasi mafam si akoi taseng ba koi Kwatha gi lamni koi India gi lamni makhoi su khangi ba amamda UCM gi first del Sunil Karamna ngasi India government Manipur lonari ba Burma border asida tattatna lampithok pisin Manipuri Prajamyam gi ayaba yaudana hek chathaba asina karigumba kharadi India government Manipur si India gi sharu ama natabagi miyeng yenglibra haibasu aso wafam mawna mahna phundrokli ngalerga border pillar IT1 da galer 71 da IT1 da IT3 da ngaitra chum tatna koi miyam da Manipur miyam da khorang khosauna ba government of India gi planning duna koi Manipur miyam da tangdu laita da ba punsi marel lamkap orle aroiba 3 kilometers yauna lansila aba ajugi area sida koi government of India amsu Manipur praja koi na tumina leithokpa yada phibam lore koi si India gi citizen nama asengba natrap targa na madu gi chapsaba nakhai ama sengnabagi mathok tai hairiba karigumba Myanmar ga Manipur ga anisi gi afaba mari ma porna ma phona matamda lamdam dugi khunja sing amsu Manipur government leiriba langak tugi ayaba yaudana government of India ga hek silakpa thongsilasidi masidi ipa ipuna ngamiba dangkai di singnarakpa targadi ina laman khungani haiba adugumba wafam siga loinana UCM na Manipur gi ngakui gi damputa anbel leitna lepi haibasi mai paujin pijari miyam Manipur gi ngamkhai Manipur gi lam long live Manipur Waragli ba film masida Manipur sarkar gi amadi India government gi authority singa kilometer ahum hene changchilaga yungsingraba border pillar si amu nohongna phukto oga makhoi gi lam oiramdre haiba ngamuduribra haibasi asobu wahang amadi wori video journalist aboiglodana paudamjriba Indra ISTV news Kwatha khunau namjelok
अमरमदा मणिपुर की लम म्यांमार ना लौसिनख्रे हाइबगी मतंगदा मणिपुर दा हौजिक अचौब इशू अम ओइरक्तुना सिविल सोसाइटी ऑर्गेनाइजेशन सिंग यावना पॉलिटिकल पार्टी सिंगना मियेंग संगबा होरकपदगी म्यांमार की माइकेदसु सेक्शन थौरांग लौखतुना मखोई की आर्मी सिंग बॉर्डर एरिया दा मिटना सिंगना लेख्रे हरि चरकसिदा मणिपुर सरकार की रेवेन्यू मिनिस्टर ओइरिबा करम श्यामना लुचिंगबा मिनिस्टर अमदि एमएलए सिंग यावबा म्यूट कांगबु अमना ngasi बॉर्डर एरिया दा चतुना यंगसिनगनी हाइना तौरंबा अदु म्यांमार की माइकेदगी ओइरक्लिबा फिबम मसिदगी मतम खरा खोंगचत अदु लेथोक्रे हाइरे क्वाथा खुनौदगी जेट चोरो खुल फावबगी बॉर्डर पिलर पुमनमक लम हेंजिनना युंगसलकलबनी बॉर्डर पिलर की थिगतकदबा कमिटीना सोकलिबा पुंबा थिगतपिनबा इन्फॉर्मेशन सेंटर फॉर हिल एरियाज मणिपुर इचमना तक्षिले क्रेकू लेकाइदा लुबसिग ऑफिस दा पांगथोकपा पावगी मिफम अमदा प्रेसिडेंट युइमी होरामना इंगसोलिसगनी ताराहुमदोइदा सर्वे ऑफ इंडिया ना बॉर्डर फेंसिंग खाबा हौरकपदगी ngамखै लानसिलगा संबल खारे हाइना इचमना खोंजंग संगसिनखे मतमदुगी होम सेक्रेटरी हौजिकना चीफ सेक्रेटरी ओइरिबा सुरेश बाबूना ngамखै की संबल नते सिक्योरिटी फेंसिंग नि हाइरमबदगी यानरक्तबना खोंजंग कंसिनखे इचमना ngамखैदा लेबा खुंजा सिंगा खुसमनदुना क्वाथा खुनौदा युंगबा बॉर्डर पिलर नंबर मरफुमाथोइदगी जेट चोरोदा युंगबा नंबर मरफुदा तरेट फावबा हानादगी किलोमीटर अहुमदगी मरी फावबा हेंजिलक्ली हाइना लेंगाकता हाइख्रबने हौजिक लेरिबा लेंगाकना बॉर्डर यंगसिननबा कमिटी अमा सेमलकपसि तरामना ओइ अदुबु कमिटी असिना बॉर्डर पिलर नंबर मरफुमाथोइ खक मियेंग थंबगी महुत्ता मरफुदा मापन फावबा थिदोकपदा इचम अमदि खुंजा सिंग नाथैरंबा यारोय मसिदा लेंगा खक्तना अचुंबा लेपथोकपा ngamloi हाइखे 81 दगी 0.99 फाउसे असिगी सर्वे की डॉक्यूमेंट्स मयाम से लोइनमक से अखोइना गवर्नमेंट बु सिन्नग्रे मोइना असिगी मतुंगोइना फचेना असि चुमथोकपिदि फगनी हाइबसि इचम की तरफता असि याम तेना सिम हाइनिंग Go to Village Mission ngasi mafam kaya da pangthoktuna scheme kaya gi makhada kanabasing praja singna phangankre thongju kendra gi manung channa leiba Lilando Lampak Thongju Part 1 da Information and Public Relationship Minister T.S. Bishwajit yauna khungang chasi thoram pangthoke thoram aduda tongan ba department ke stall kunmanga hangdoktuna tongan ba khudong saba sing phanganna ba thabak lokhatke Ujwala scheme gi makhada gas yenthokpaga loinana health card waiver card chu yenthoke Minister Bishwajit na kungang chasi mission asi beneficiary singi phangpham thokpa right amasung chakthung phangana ba mission amani government asina state asi sakhotna ba lokhalaliba khongthang asida opposition yauna mipung khudingmakna sogatpham thoi haike Nongpok ningthau ima panthoibi ibudo ibendo haraupam da su kungang chasi thoram pangthoke thoram aduda forest and environment minister T.S. Shyamkumar su sarukya ke tongan ba government ki department singna miyamgi kanaba Paikatliba thabak thoram sing khangan baga luinana kanaba kaya su phanganke Ujwala scheme gi makhada lemna gas beneficiary sing da yenthoke Minister Shyamkumar na khungangi miyamgi awada passing department ki official sing na hakthengna na unaduna phanganliba sida political party sing na pangang da ngang basi tahoningde government asigi sing sasi amasung khungang sasi mission na miyam da hakthengna na kanaba piri bani miyamgi yaifana ba paikatliba thabak thoram sing da lan na ubaya ba wa nganganingde haike Kuina taulis department loi putaraka anda ngasai mathau pusan tahun mane pachai singi ada sida ku sida ngang ne ngai bising de khoi ngam bete na pangang mane ba adu de moi ge da mak nuksi ko kai gna habdan ngasai ate ite issue da ngang bade ko welcome ni da sim prajani phana bataro pada negative ko express ngang ko se sidi kai po Thobal District Ngarokthel Community Hall da su khungang sasi thoram pangthoke thoram aduda Education Minister T.S. Radhe Shamsu sarukya duna Department Kuntaret ki stall hangduna government ki tongan scheme sing miyam da khangan ke thoram asi Malom Makha Haraupam Community Hall da su Malom Gram Panchayat na sinduna Go to Village Mission pangthoke thoram aduda MLA Subhasandra Imphal West ki DC and Praveen Adaksa Pradhana chingba miyoi kyana sarukya ke thoranga mari lenana uchara kaya su thake MLA Subhasandra na Go to Village Mission na praja singi phangpham thokpa sing phanganba ngamle haike DC and Praveen na Go to Village Mission asida Chief Minister gi Hakshel gi tengbang asi yamna maru oi haike Imphal East District Administration ki makhada Khurai Khaidem Lekai Gram Panchayat na sinduna top khongnang makhong community hall da su Go to Village Mission ki thoram pangthokre
Khurai Kendra gi MLA L Susindro, Additional Chief Secretary MIS Khan, EYDA gi President Ningthem Jau amadi Pradhan Member Kyana Sarukya ke Department Kunipan gi stall hangduna Praja Singh da kanaba phangan ke MLA L Susindro na Praja Singh gi kari awat pa leibage haibadu khangdoknaba amadi scheme kaya gi matangda khudong saba phanganaba Go to Village Mission asi pangthokpani haike. District Administration Technopol gi More Subdivision amadi ADC Office More na Sinduna More Ward number manga dalaiba Manipuri Muslim Council gi hold the Go to Village ki thoram pangthokre thoramadu Planning gi Secretary Suman Singh Technopol gi DC Etombi Kanta SP Dr S Ibomsa ADC Standal gi member Chineva More gi ADC and Bangkim na maru oiba mersing wina sarugya ke Health Department ki JSY scheme gi makhada nupi sing da phangpham thokpa selfam All as pension amadi Uzwala scheme gi Kada Pangham Tokpa Sing Pangan Kre. Kasamthong Kendra gi oina Ilong Pukrimapal Community Hall da IMC Ward number 32 Sinduna Go to Village Mission Pangthokre. Oinam Kendra gi manung chanba oinam mamang Ireima Community Hall da su District Administration Bisnupurna Sinduna Go to Village Mission Pangthoke Department kayana sarukyaduna pangthoki bathoram aduda scheme kayagi makhada phangpham thokpa kanaba sing mioi kayada fangan ke sarugyaba lakhiba disabled person amana sarkarna paikhaliba asigumba khongthang asi yamna kanaba amani adumoinamak ngasi fawba makoigi phangpham thokpa sing adudi phangdre mangna sijinariba wheelchair asi sahi tara manga fare ahanba ama sindoknaba khonabada mahiyanba ngamdri haike tara manga taruk sure phangdre pidre certificate nungen mayam thagatna kotna tawre adu official na hairiba singji gi thamada lupa lising amani phangbagi phibam ju tawbide mayam do ingasi asawasangda complaint khara tawgena lakpani District Administration Bisnupurna Khungang Jasi Thoram Tongan ba mafam humda pangthokhiba manung chana Lamjing Ningthau Community Hall Thinungai da su pangthokhe thoramadu daw enam kendra gi MLA L Radakishore tongan ba department ki official sing su sarugya ke L Radakishore na Thinungai gi water supply ama saragani government asina lairaba miyam gi damak tongan ba scheme kaya paikhatli masipum namak phangan ba mission asi pangthokpani haike District Administration Thawbalna Sinduna Lamding Ikok Ningthau Community Hall da su mangarak suba oina Khungang Jasi Thoram pangthokhe tongan ba department ke stall kunmari hangdoktuna scheme kaya gi maramda khangan baga loina na kudong saba sing pike ngasigi thoramadu da TS Jadumani na Pradhan Mantri Uzwala scheme gi makhada Lamding amade sanga yumphanggi khangatlaba beneficiary kunmanga da lemna gas yanthoke Minister gi hakchel gi tengwang yaungna scheme kaya gi card chu yanthoke Jingai Kendra gi manung chanba ringwi khulda su khungang Jasi thoram mai pakna pangthoke thoramadu da Jingai Kendra gi MLA Khasim Bashum ADC Ukrul gi member TS Bapui Dr Y Ngalun DC Ukrul Dr Harmit Singh Pahujal su sarukya ke tongan scheme gi makhada wheelchair LPG connection jinga water tank amadi ration card sing yanthoke District Administration Senapati na Ronu Naidasu Khungang Jasi Thoram pangthoke thoramadu da PAC Minister L Diko DC Senapati Somojit Salam District Level Officer Singh Village Level Officer Singh su sarugya ke tongan ba scheme singi kanaba miyam da phangan baga loinana Pradhan Mantri Uzwala Yojana gi makhada khangalaba beneficiary sing da gas yanthoke Tamenglong amasung None District ki oina su Khungang Jasi Thoram pangthoke District Administration Tamenglong na Khongjarong Khulda pangthoke thoramadu da District Nodal Officer T Pamai DC Tamenglong Ravindra Singh amade District Level Officer Singh su sarukya ke District Administration None na su Sinduna Hauksong Subdivision gi manung chana leiba Lukhambi Bazar Town Hall da pangthoke thoramadu da DC None Ice Warshang District Level Officer Singh su sarukya ke tongan ba department ke stall kun su hangdoktuna miyam da kanaba phangan ke Kaksing District ki mafamanida Khungang Jasi Thoram pangthoke Hyanglam Gram Panchayat ki manung channa Hawaima Sambubi Community Hall amasung Pangaltabi Gram Panchayat ki manung channa leiba Pangaltabi Kaithil sangda pangthoke Hyanglam da pangthoki bathoram da Manitron ki chairman Dr Radhesham Yumnam DC Kaksing Nailenthang Telen Kaksing Jila Parishad member amadi Hyanglam GP ki Pradhan su sarugya ke Manipur gi hauzik leiriba issue sing central leader sing da taksiluna ba hauzik Delhi da leiriba hanagi chief minister Akram Ibobina luchingba congress ki kangbuna ngase union home minister Rajnath Singh ga unakre nimidang wairam pung mari rom taba matamda Rajnath ki official residence ta unakhiba aduda kwatha khunau da
border pillar yungbada Manipur gi lam mangbagi matangda Manipur miyam gi kholau ama lagliba sida khudakta ministry na khud thingjin biduna border gi issue asi lotion bina batakshin ke state natraga union gi khudong saba phangnana ba ekhoi gi lam machet ama fawba mangba yaroi haiba wafam phukat ke amuramda Manipur University gi vice chancellor lawtho haina mushu mutana sangshiliba khongjang asigi matangda su athuba matamda issue asi lotion duna mahiroi singi academic atmosphere ama lehen bina batakshin ke mute kangbu asina NSCN-IM gi wari sanabada Manipur gi geographical amasung administrative division amata sokan ba yaroi haiba Congress gi firep khangan ki hari hauji aten be am telok MS Iramdam ki Laisil Aqua Project Private Limited Kabo Laikai Dolaland Dalaiba Ekoi gi factory da 250 ml 500 ml 750 ml 1 liter amadi 20 liters packaged drinking water marangkai nu phangbiragani naung nu puthok saba packaged drinking water asigi test kaw sungum ngamloi Bohagi mustard amadi refined oil the taste of Assam Bohagi oil chabiu Karupati oibiu masida sunatana lucky coffee price mayam amasu leijari adongi manak nakpa store dagi phangbigani Movel Furniture Monsoon season gi oina Movel Furniture Imphal na Manipur miyam da mega furniture sale shadani fu fawbagi discount pijari asida natana modular kitchen khakta oina lebiba matamda dining set ama khudol oina tamjari nasimak lengsin biraksi Movel Furniture Marketed near Imphal College aina isasinsi medical profession se chadning bedagi karamba mafamda afaba oza krai da legedagi haina thirakpani last aina committing jaban ain binita ning thangjam ai handak ni 2018 sida Manipur gi oina top ta jaban every week test series na pangthok lu exact question jing je angang china parikha ja changura kan angang harauna no lu tholokpa net exam gi oina hayaga di Manipur pumbada comet sina care lobi base yamna hen gadra haiba ai thajaban Chabada Hauraba, Haksang Soktaba, Bohagi Mustard Oil, the taste of Assam. Distributor oining Basingna, mobile number +917578007064. Guwahati da contact to Yagani. Bohagi Mustard Oil. break matung na taram nokchare makata ba pauda Manipur University ki Vice Chancellor Professor Adya Prasad Pandey mafam thadokadabani haina davi tawduna University asigi akoi badalai ba tongan ba club ki mioi sing amade maira paibi singna ngarang numidang University asigi akoi bada maira gi khongsat chatkre maira gi khongsat adu da kyam gai nupi sakot thorang lob langthabal kunja awang lekai maira paibi Welfare Association khanawrem lekai sakot khongthang nupi lob thongju boroi makhong maira paibi kawa SYC club ki mioi singna sarugya ke Mairagi khongsat adu chatlaba matungda Manipur University gi gate mamangda musugi mahiroi singa punke maira paibi nupi amana Manipur University mangba yaroi masikanana ba hona bada sab sana thodang logani haike tungda khongsat adu da sarugya khiba myamna Manipur University gi Vice Chancellor Adya Prasad Pandey laktokadabani haina kholau kya lauke Muga lang naina ba anoba mission puthok padana tana tongan ba mission mari puthok pangambadagi excellent innovator award pikraba Imphal East ki nongmaibung pung makhong da leiba Manohar Mayum Manihar Sarmada government ki maikai dagi kari mateng piba yabagi haiba official sing satuna yangsin kre khongsada du da sericulture ki director VK Singh MOVC ki director NJ Uttam Kumar amadi Manipur State Cooperative Bank ki consultant L Amutombina chingba official sing sarugya ki NJ Uttam Kumar na miyamna muga lang naina ba khona bada leiba khudong sadaba sing anobo mission asina kokhan bangam lagani masina lang naiba singda sendong hena phangbata natana hena puthok pada su mateng oigani khanbadagi miyam da phangana ba pandamda yengsinba lakpani haike Mioi bagi seba tawbamuk mahai chawba leite haina Health Minister Eljant Kumar Fongdukre wafam singasi World Blood Donor Day thoram gi sarukam oina ngasi lamphel gi ima hall da matam sangna I dan tarukpa singbu state ki thakta okpagi thoram amada minister na Fongdukhibani National Health Mission Manipur State AIDS Control Society Department of Transfusion Medicine RIMS Blood Bank and Transfusion Unit Janim Samasung ima Manipur State Branch na puna sinduna pangthokiba thoram aduda National Health Mission
Mission ki State Mission Director and Bandana Health Services ki Director Dr. K. Razo amasung Indian Medical Association Manipur State Branch ki President Professor Brogan Singh akoi jamna maru oiba miyoi singoina saruk yake El Janta Kumana Makatana Hauzik Sarkar ki Makada Lairiba Hospital Marida Lairiba Blood Bank Sing asik matakta atai atopa hospital sing dasu blood bank sing hangdoknaba Sarkar ki Thaurang Lairi haike की रोल लोरी हो कभी जगह से दबना कल भी से इंस्टॉल तो न बता रहे हैं प्रजा से मैंने खामी करो है तो ब्लड स्टोरेज कैपेसिटी मोर कभी ये कुछ से जगह से जगह हाइजीन पे से थम न बता रहे थे कोई ना प्रजा का न बयान न बने के ngasi ki thoram siga mari leinana National Health Mission gi chahi gi report ama release toke June 10 da category ani thokna mairoi sing gi oina pangthokiba painting competition gi makok mathang tarba singda mana mathum su pk Council of Higher Secondary Education Manipur na lawba handak sahi class 12 ki compartmental gi fall ngasi council sigi chairman M Mahendra na lawthokre babu parada laiba council gi office da for lawthoklaba matung mahak na pawmi singda Mahiroi lising mari chani humphuni thoi exam thabada mahiroi lising ahum chamapal humbudra taruk pass tawduna chada marfudra hundoi dasmik ani mapan pass tawke arts ki oina mahiroi chanipan supna manga thabada chatret marfu hundoi aduga science da mahiroi lising ahum chahum nifu mari thabada lising ahum chama kunthra manga pass tawke commerce ki oina mahiroi humbudra hundoi gi manungda yangkai nipan pass tawke subna tangi numit nipani gi manungda parkya haidok pangam ki base council gi hona jamanani June kunthra phawgi manungda mark sit piragani haike Singjamai apunba nupi lupna Manipur da me kabani sadagi tungi mirol bu kalhongna ba lamdam sidagi me kabani sa lalonba maralgi matungina chairak pina batakshili Singjamai sawrak kum leikai da leiba Singjamai nupi lupki office da pangthoki ba pau gi mifam amada lubasigi publicity secretary S Sumatina Manipur gi CM na leibak mangan na batawba mioi mari mata yengdana maralgi matungina chairak pigani haikibabu lubasina thagatli loyena Mamangai da Imphal Airport gi yamlaba drug phakiba ngasi fawa mari makong miyam da sengna khangandaba thodok adusu amuk hana thigat piduna maralaiba mioi cherak pibina ba wafam thamkibaga loidana ADC chairman Lokosai Jau yauna phakiba yamlaba drug ki asengba tidok piduna cherak pibiu haike drug la lomba singa se masi mayagi matungna sab chaba dangi pibina bagi damata puning sing sinjari masi dagina sahi kayagi mamangda airport gi amna sawa drug ki watho amma thoki ba matamda angam mathau singna support tok salakanda ngasi bhawa meman tadana adugi action follow up tokdana leiba haiba se masi tungoi naram makanda honorable CM chief minister BN Birena handak Lauri bathawdang se yamna pun thaganingai oi aduga soidana su masi asumba puthopirakani haibagi ase pathajaba se Singjamai apunba nupi lupna thamjari Imphal East Narcotic Cell amadi NAF ki apunba khutpu amana new chekonda patrolling duty tawda mioi ama lupa lakh ani henbagi heroin number 4 gram chani tara taruka konana faraba mioi adudi ngamin thang hawkip sahi kunipan lamfel ge sana kaithel dagini hari Mapithel dam na maram oiraga kudong sadaba mayoknaba yariba dam gi makha thangba sarukta lariba khunja singi akhanaba thaurang government na ngasi phawba pakhat pidabagi mayokta miyam gi mifam ama tumukhong da pangthoktuna khananai na kre JSC against forced construction of Mapithel dam amasung Mapithel dam affected villages headman chief and elders organization na sinduna pangthokiba thoramaduda JSC gi convener LM Thalni Co-convener AC Rising amadi khulgi headman chairman susarukya ke LM Thalni na damasina sokhalaba mathak thangba sarukta leiba khunja singi di compensation piraga makha thangba gasman area amadi damna sokhalaba singina manaba miyeng yengbidaba laibak thibani miyang gi hak phanghanaba akanba khongjang ama punna sangsinminaba tangai fadi haike ama pire adogi answer issue lakbe ado government assumption lerdi ekoi government to sha ekoi create decision lo sha ekoi kashi ekoi meeting shi pa phobuli decision abala la ekoi gi ofon phobulu to he the justice is delivered to ba ekoi mayam na put pai ni ga to she shi imana hai Thasigi kunithoida Kumal Lampak ISBT mamangda gari na thomlambadagi thasigi kunmangada lekhidraba MSF ki vice president oirambat ingthojam jugeshor thogdokka mari leinana JSM semkhre
थौदोक्तुदा चेनरीबा मियोइसिंग जून 30 फाउबगी मनुंगदा पुथोक्ट्रबदी अकनबा खोंजंग संगसिलगनी हाइरे मणिपुर प्रेस क्लब पांगथोकपा पाउगी मिफम अमदा जेएसी कन्वेनर कोनसम सिता रासमीना CCTV कैमरा ताबा ममिंगी मतुंगिना हाना थौरांग तौदुना लेरंबा गाड़ी अमना थोंबनी हाइबा खंगलबसु लमफेल पुलिसना ngasi फाउबा लंगला लंगजिन पुथोक्तबसी हक्चिन लवे जून 30 फाउबगी मनुंगदा मरा लेबसिंग फादुना चेराक पिगदबनी हाइरे CCTV कैमरा उरीबा गाड़ी नंबर गाड़ी की मवों पुलिस ना लोइना खंगबा ngakतनी अतोप लमदा अतोप स्टेट ओइतादी 24 आवर की मनुंगदा फागत पंगमगनेबा अखोई की सिदना असुक कुइना मतम होजिक हप्ता अमा तांग कुनी थोइदगी ngasi तांग कुतरे कुनी पान जौरे सि बौबदा करीमता कोइना रिजल्ट ता पीबा ngamdana sum leiba habase कोई सरकार की असोन बजे कोई यानिंगदे गुंठा बौगी मनुंगदा तौबिद्रगदी हखा ताबा खोंजंग चंगसनबा हादना जेसिना सेम सारगा कोई लेजरी अमरोमदा एन जुगेश्वर थोमदा चेनबा गाड़ी पुथो हाइना ngasi nungthel imphal ukhru lambi ngehak thinglure misi asigi matangda semkhiba JSG member bon khuraina misi asigi iona KSC paiba ngamlaroi haibadagi haibagi pau ama fangbadagi matam kharagi lambi asi thinglubani adubu hayeng miyamgi oiba mifam ama phamduna makha taba khongjanggi damak khanaduna warip logani haike अदुबु जेसिगा अखोगी थिंगिबा इसिनियोंसिंगा यानबा मा हाइबदी लंबी तंखाई थिंगगा तंखाई थारगा अखोई ngasi प्रोटेस्ट तोबा अदु हायेंग ngasi कोई साइथिबिलेर मचिनदा पुंग अमा ताबा मतमदा मियांग ओइबा मिफम अमा खनरगा मखाताना खोंजंग चंगसन बासिदा यानरगा अखोई ngasi गी इरान ngasi सुमाइना कोई लंबी तंखाई थिंगियो समझन MSF की वाइस प्रेसिडेंट निथौजम जुगेश्वरना मनुंग मतम सादना लेखिदबदा पोइरे लेमरोल मेरा पाइबी अपुनबा मणिपुर स्टूडेंट यूनियन ऑफ कंगलेपाक सुक अमसुंग ऑल मणिपुर वुमेन्स वॉलंटरी एसोसिएशन ना अवाब फोंदोख्रे लफुपा तेरा हाई स्कूल की बिल्डिंग संगाबगा लोइना क्लास 10 की एग्जाम दा माई पार्क लबा महिरोई सिंह ओपगी थोरममा स्कूल अदुदा डेप्यूटी स्पीकर के रविंद्रो जेडीओ वांगोगी एआई ब्रोजेन थौदाम स्कूल की हेडमास्टर कुलदजा चेयरमैन इबोसासु सरुकियाखे सही अप्रैल कुलुमदोइदा इम्फाल ईस्ट की मनुंग चना लेबा हराव रौगी कालेंचिंग ओक्थिलोगदगी असिबा हक्सांग अमा फंखिबगा मरी लेनना पुलिसना फाख्रबा अचानबिगै मयालेकाइदगी तखेलंबम किशन केस असिदा चेनाहनबा मरम चादे हाइना इमुंग मनुंग अमसुंग लेकाइगी मियामना अचानबिगै मयालेकाइ लाई हरावबुंग लंपाक्ता वाकनिफम चथख्रे मैंग इम्फाल केंद्र की MLA सु ओइरिबा मणिपुर लेजिस्लेटिव असेंबली की डेप्यूटी स्पीकर के रविंद्रना माकी लोकल एरिया डेवलपमेंट फंड की साबा चिराई मया लेकाई कम्युनिटी हॉल मियाम खुशिनख्रे थरमदुदा लम अदु कलखिबा असेम अहंजाव बीजेपी मैंग इम्फाल मंडल की प्रेसिडेंट आई रवि सु सरुकियाखे ngasi malem gi mafam sinba thungna pangthoknariba Helen Adam Keller ningsing thoram Manipur da su tongan ba lup singna pangthokna ke Handicap Development Foundation Manipur Saksham Manipur amadi Parents and Guardian Council of People with Disabilities na punna sinduna Manipur Press Club ta Helen Adam Keller gi sama kuntra nipan suba mapok kumon thoram pangthoke Manipur State Commission for Women gi chairperson Dr. K Sobita Handicap Development Foundation की चेयरमैन डॉक्टर C.S. रूपचंद्रा पेरेंट्स एंड गार्जियन काउंसिल की प्रेसिडेंट T.S. शरद कुमार मणिपुर यूनिवर्सिटी की असिस्टेंट प्रोफेसर चिंगलेन मैशनामना सरुकियाखे ISD फाउंडेशन की सेक्रेटरी जनरल डॉक्टर सापम जसोबंतना इंग सोलुसिंगनी तरामाथोई सेंसस की मतुंग इना मणिपुर दा नाम सोइरबा मियोय लिसिंग यांखैनि पारम सुरे मखोइसु इशूना थलबा लेटाफम खंगदबा मणिपुर की खुनाय असिगी दमक पांगथोकनिंग बकया लै अदुबु खुनाय असिना मखोइदा येंगलिबा मियेंगसिना नमथबिदुना थमनि हाइखे डॉक्टर के सबिताना डिसेबिलिटी की पॉलिसी सेमगा लुनेना तोंगानबा डायरेक्टरेट अमा थंबा तंगाई फदे हाइखे डिपार्टमेंट की साइट की सु अखोइना सोशल डिपार्टमेंट को रिक्वेस्ट तौजरकांदा मुई करी करम स्कीम लेबगे हाइबेगा सुनि ऑर्गेनाइजेशन सिंगासे पुन्ना कोई याबसु कोई येंजगे सामा कुंट्रा निपान सुबा हेलेन अदाम केलर की मपोक कुमोन निमित का मरी लेना गवर्नमेंट आइडियल ब्लाइंड स्कूल टागेलदा मेमोरियल लेक्चरर प्रोग्राम अमा पांगथोख्रे थोरमदुदा हेलेन अदाम केलर की मफमदा लेसु कटुना इकाई खुमनबुटखे थोरमदुदा ब्लाइंड स्कूल की हेडमिस्ट्रेस वाई प्रेमलता नेशनल अवार्डी लाइमयुम अमरेंद्र Asakran Konsam KS Karanjit International Awardee Premier Yauna Mari Lainaba Miyosingna Sarukyake Ideal Blind School gi Mahiroi Singda Atum Ahau Pizabaga Luinana Sana Thaknaba Atay Polam Singsu Mateng PK
Society for Disabled Person Manipur District Social Welfare Office Bishnupur amasung Legal Aid Clinic kumbina su punna sinduna tarani thoirak suba oina Helen Keller gi numit thoram kumbi bazar da pangthoke hingmina si aikoi nungsina si khenaba thamdana aikoi pumba amatani haiba themda pangthoke ba thoram maduda kumbi Municipal Council gi Vice Chairperson Bobichan Luwang kumbi College gi Professor L Gopal Legal Aid Clinic kumbi gi Tera Legal Volunteer Rameshwar su saruk yake ngasi pung nipan makhairom taba matamda Imphal East Commando na pungdongbam seka area da thiba humbagi thabak sathabada Fizam Raishom alias Amutombi alias Tayai alias Loya Lakpa alias Luwangcha sahi kunithoi kauba KCP poirei maitai lup kimi ama fare mahak pungdongbam mayai lekai Imphal East gini hana KYKL amadi KCP gi tongan ba group ahumda yaurami mahak police na phaduna jail dasu leiramle hari haukiba inkumjali singani tara taruki January thada restaurant amada nongmaina kapsin bada nupi proprietor ama sikhi aduga atopa mioi anina soki haina police ki PR ona thador pacharol amana khangalakle hauja mukana tenba be amtalojare Unique Education, the first CBSC and ICSC coaching center at Imphal. Admissions open. 5 months foundation for CBSC class 9 and 10. 5 months foundation for CBSC class 12 science private candidate and 5 months foundation for CBSC 11 science. Class commences on 28 June. Unique Education. Sega Road, Konjeng Hazari Lekai, opposite Sangai Express. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Hakchangi labor solakpadagi producing attaba, hakchang choktarba, tumba chaba yaraktaba, khong hama nungayaktaba singidamat, amatta nayaba upaidi, Jolib Syrup, amasung Jolib Capsule wo chanmina sinabiyo. Papa, Greg John gidi tatatis college di. Mamal suma pang puding jam mane yo suma ngaro pista salabni na. Ado suma takta superlink footing gi offer me amon piri sidi. Tas electric drum no sin bagum na yo tisin bayar. Dudi sana gi mohut yang na sin bayar. break ki matung mayam ba mukan taram nokchere makata ba pauda Joint Action Committee Against the Khumukcham Sanjita Chanu Injustice Doping Conspiracy gi miyeng makada Thongju Part 2 Chigonglei Makhongda Sanjita da siriba maral yaning da phongdoktuna wakani fam chatakre test tawkiba sample DNA test taw Manipur government na Sanjita gi matangda matik chana thabak lokhatuna achumba puthokpiu matik sadaba MOA amadi Manipur weightlifting gi thawpuba sing thabak thado u haina davi tawke JSC convener and Sarjubalana Sanjita gi sample amukhana test tawnabagi matangda Manipur gi chief minister gi khuthangda prime minister amadi marilena singda tharagani nimit tareni gi manungda Sanjita gi achumba wayel phangrabadi akanba khongdang sangshilagani haike Masinda khoida samamnaba yamna sarak sahingnaba pot ama leiriba si athu matamda asuma wayan puthokpiu kaigumba puthokpidaba taragadi akoina thu matamda habidi hapta gi manungda asuma wayan puthokpidaba taragadi akoina akanba khongjang kaya ngasigi sangsinba hawragani Ketrigao Kendragi Handak Sahigi Board Council Amade CBS in a low by exam da position Lord Laba Amadi Mark Wang na Panglaba Mai Racing da Manama Tumpidu na Puning Tawat Crate Nakpam Moirang Ning Tau Sing Memorial Charitable Trust na Sinduna Nungtil Chaibi Community Hall da Pangtoki Bataram Aduda Ketrigao Kendragi MLA and Indrajit BJP Ketrigao Mandalgi President O Laxman Susarugyake MLA na Position Laurakpada Lak Amagi Mana Pigani Lautoki Badu Handaki Chahia Sida Taramanga Suba Position Laurakibi Tourism Very Nada Lak Amagi Mana PK MLA in Razitna Education Da Henbam Yang Tamduna Sakat Naba Honari Amana Amabu Hantani Yang Bagi Tawong Toklasi Haide Emmanuel English Academy Yangang Pokpigi General Counseling Come Motivational Program Academy Asida Pangtokre Academy Asida Chahia Sigi Class 11 Arts Amasung Science da Ming Salakraba Mahiroi Singbu Hena Apaba Mahiroi Oinanaba Counseling Pibaga Luinana Makoibu Puning Togatpani Thalamasida Board Ki Secretary Oiramba S Mangi Academy Asigi Advisor L Ramesandra Principal NJ Sarachandra Academy Asigi Higher Secondary Section Gi Principal Somarendra Susaruk Yake
VDF singi honorarium lupa chapter humbudra hapkani haiba yabang amloi July tara faubagi manungda All Manipur VDF Welfare Association na tan kiba demand thabak ta onthoktrabade mathangi numittagi khongjang changsilagani hairi Lining thau sanamahi ahong khong chingba cheng khongba numit hayeng pangthokadori numit asina lakpada lamdam asida khunda minariba kanglo phurup khudingmak nungai yaifaba ing tap na panba Sahong ngahong nungai yaifaba lamdam ama lining thau sanamahi mahilel athoibana pina biba oirashano haina pasoi kendragi MLA AK Mirabai na yaifa pauzel pirakle BJP Thawal District Office ki documentation amadi library department ama BJP District Office tangarang hangdokre tharamadda BJP Manipur Pradesh ki General Secretary Administration K Sarat Singh General Secretary Media and Nimbus BJP Thawal District ki President and Deven yauna mari leina bami kyana sarugya ke tharamadga mari leina na BJP gi lekhidraba luchingba kayagi mafamda leisu katuna ikai khunubot ke Megi tan kunithoi gi numidangda wangu nauda khong awang laikai da leiba yum ama mai sakpada amom kulababu kauba mi ama laikhidaba amadi yum yauna potchei kaya maina sakhibadagi awana tahoba imung manungda wangu borayang bi jila parishad ki member moirang mayum rojen na ngase jinga ban ani mateng pikre Lions Club of Imphal Central na sinduna Imphal College ki campus manungda u charakya thakre Imphal College Students Eco Club ta Lions Club of Central gi maikai dagi dustbin amadi u chara sing khushina ke NNC FGN Jalyangrong region gi midan peyugi ayaba yaudana I pau amata media da hapidana ba lup asina phongdurakle Jiri Assam gi mafam da ngasi pangthokpa pau gi mifam amada lup asigi guidem chumpona kanagumba amana finance ni mahak finance ki makhada lakpani haiba leirabasu demand payuda hangbiu kanagumba sasinaba mina pirakpa oirabadi press release oirabasu hapiganu party gi mingda sasinaba mi kharana paisa khaiba amadi media da pauthokiba kaya ama leikre masina miyam da chamamnaba thoktanaba khongthang asi lokhatpani haike any press release mo na thognai to di madu entertain to bi maramdi masi mamangsu yam thokibani aduna tungso mu yam thokdori maramdi aikhoi organization ni discharge to mi singna easy money tale le yami maram aduna aikhoi ge local news masi se khangbiyo Handak ising isang maram oiduna kyamgai Muslim urup Arabti amadi kairaw maktingi sokan kraba lambi singi phibam Kyamgai Social Development Organization ge advisor Abdul Wahab amadi kairaw makting jila parishad member Delela Begam ni yang sinkre athuba matamda lambi asi semjin biu haina sarkar gi pungning singsilakle Bisnupur district ki manung chanba kwasify maning lekai da leibi leima pokpam thabaton kobi nupi amana Imphal Man Canal da inching bada yaurakpa thengu makal ama wildlife activist e Premjit da sinarakpadagi Premjit na Bisnupur Forest Division da sinaraba matungda Kaibul National Park da thengu adu thadokre hari UPF amasung Kuki National Organization ga wari sanabagi Center gi interlocutor Sananabagi Center gi interlocutor AV Mathurna Churasanpur da chatuna UPF ki chairman Maki cabinet amasung tongan ba frontal organization singa unakre Lamka College conference room da pangthokiba thoram aduda tribe mapan gi parents body Jomi council na tongan ba EPC singi yauna memorandum pisin ke Rajkumar Victor na iba wari lairik the Unifier Manipur Press Club tanga si phongkre thoramaduda Dr. M Nara Progressive Writers Association gi hanigi President L Iboyaima Senior Citizens for Society gi General Secretary L Sadananda Susarugya ke Bharat Swabhiman Trust and Patanjali Yoga Committee Imphal West amasung Pasoi da leiba manga suba JK Rifles ka khusam naduna drug ki mayokta miyam gi khongchat amanga si setkre yoga gi oza sing sanaroi army personnel sing amadi mahiroi sing da Paul Star School dagi haukiba khongchat adu Pasoi Bazar fauduna chatlaba matung Pasoi Patu Community Hall da lotion ke District Administration Kangpokpina su sinduna khungang chasi thauram gi camp Sangphai Subdivision gi IP khulda
pangthoke thoram aduda Social Welfare Minister Nemcha Kipgen ADC Sadar Hills ki Chairman Hauklal Hangsing DC Kangpokpi Rangtabali Waikom atai member sing khul gi Chief Civil Society gi mihu sing susarugya ke tongan ba scheme singi card yenthokpaga loinana Prime Minister Ujwala Yojana gi makhada gas connection amasung LED bulb sing yenthoke Chandal District ki Khengzoi Subdivision gi manung chana leiba mall tuktasu khungang sasi thoram pangthoke thoram aduda Sports Minister Letpau Hauke Revenue Secretary T Ranjit DC Krishna Kumar amadi ADC member sing susarugya ke Manipur Legislative Assembly gi Speaker Y Khemsana mahaki Kendra gi manung chana leiba chingama khafura makhongi lambi matam sangna semdana laklaba lambi mak masamakna yengsinduna ngasidagi semjin bahokre lambi asi semjin lakpada lekai miyamna apen ma phongdokpaga loidena quality mental tawna sunana basu speaker na khangan ke Food Safety Officer Imphal West Nelson na luchingba kangbu amana Khwairaman Bazar gi akoibada ngasi drive chathakre City Police yauna sathakiba drive aduda lupa lising yangkhai manga rongi sana thaknaba polam sing food safety gi niyom ngakna yolamdabadagi fagatkhre phagalaba polam sing manung da tin fish nimit lei achar ice cream amadi bakery gi polam sing yauri sana thaknaba yoliba singna asigumba item sing matungda yondana bakhangan ke hauze sana bagi pau lowirase Ngasi sanabagi pauda football Karam awang lekai young club na sinduna chathariba ahanba state level ibudau nongsaba 7-a-side football tournament ki ngasi sanakiba ahanba match da 11 star amadi MSFC goal ani sanaduna draw satkre ani suba match ki sanagadaba ISNSC amadi MPSCD match da MPSCD laktabadagi walkover lokre Manipur Rifles Association na sinduna ngasidagi koirengay BSF camp ta ani suba All Manipur Trap Shooting Competition hokre District Youth Affairs and Sports Office Imphalis na sinduna district level Subroto Mukherjee football tournament chahi taramari makhagi nupa masa amasung chahi tarat makhagi nupa masa amasung nupi masa singi July 13 dagi 15 fawba pangthuklagani sarugyaning ba district asigi sanaroi singna entry form district sports officer gi office dagi lawrba yagani form thajin bagi matam July 9 fawbani haidi makhatana sanabagi pawben thokjamdagi fangbigani Ice Zeki S Premjit TI Sunasan amadi TI Gobind Luangna Sathariba ahum suba Khuraijam Ram Narayan Sastri Memorial 11 Open Chess Tournament point ahum phangduna mangjin thaduna chali Manipur Chess Association gi mieng makhada Juvenile Club Sagul Baltera Sapam Nerak amadi Khuraijam Ram Narayan Sastri Memorial Trust na sinduna tha sikitang kunmari dagi rated sanaroi kunma thoi yauna punna nupa amadi nupi chess sanaroi niputre na saruk yaduna Juvenile Club Sagol Baltera Sapam Nerak Sathariba ahum suba Khuraijam Ram Narayan Sastri Memorial 11 Open Chess Tournament ki ngasi ahum suba ro loikhibada Ice Zeki KI Sanjoy S Premjit TI Sunasan amadi TI Gobind Luangna magi lamba maithibu piduna mangjin thaduna chathibani N Bankim O Ningthemna point ani makhai A Indrajit N Rajeshwar A Binit E Sasikanta K Septan Ice Somokanta Bit Irom Ice Sanjit N Shah Yohenba KS Ice Emson A Sarat S Sanjoy Ice Manitona Madi M Pisakna point ani Pankre Tournament asigi mari subaron haying ayupung teren makaidagi sanaba hogani Ani suba MCA Luang Property 20 Trophy ki ngasi sanakipa match da Cyclone thangmi panamadi PCC mayai koibi mai pakre Manipur Cricket Association na sinduna tha sigitang kunma thoidagi team kunna saruk yaduna Luang sangmamgi Luang Pupa Cricket Stadium da sathariba ani suba MCA Luang Pupa T20 Trophy gi ngasi ayuk sanagataba ahanba match UCC Uripok amadi SCCC singjamai nongchingna maram oiduna sanakhidre Ani Shuba Metski Sanakibada Cyclone Tamibana CDC Sagol Bal Salam Lerepu Wicket Tareta Mighty PK Match Asida CDC Sagol Bal Salam Lereng the Tos Gamduna Ahan betting Tokibada Apibo over Taramangada Wicket Loine Turaga Ran Humpumanga Loki Masiki Pakumda Ani Shuba betting Tokiba
Cyclone Tangmibana over Tarong de ball ahumda wicket ahumkak turaga apiba target to yoduna match asi mai pakibani match asida Cyclone Tangmibangi Sanaroi Akshay Kumar na wicket manga amadi ball mapal daran tarahumdoi loduna man of the match taki trophy asigi ahum suba match ki sanakibadana PCC Mayai Kuibina KIOIC Ketri Edin Mapal Buran Taranipal da Mighty Pikre PCC Mayai Kuibina Tos Ngamduna Ahan betting Tokibada over Tarada wicket loin Toraga Ran Humputra Humdoi Loki Masigi Pakumda Anishiba betting Tokipa KIOIC Ketri Edin Mapalna over Tarada wicket Nepal Turaga Ran Yakimanga Loduna Mersasi Mighty Kibani Mersasida PCC Mayai Kuibigi Sanaroi Ranjana wicket Ama Amadi ball Taramathoida ran Taramatoi Loduna man of the match taki hayeng ayug ahanba match oina alamen lilong amadi force Ketri Gauga sanagani ani suba match ta Riz Nagamapalamadi TCM DC Thongjuga sanagani ahum suba match ta Sam Khagimpali amadi Southern Sporting Union Singamaiga sanagani Brighter Club Awang Posamang Kulena Sinduna Tha Sikitang Kunmari Degi Tim Kunna Grumari Thongna Khaidokuna Club Asigi Ground Satariba Tarahum Doi Shuba is the 11 Men's Village Open Football Tournament ki ngasi sanakiba ahanba match ta LSA FC Asan Bigaina KFC Konthok Jambu gol manga amada Mighty Bipiki match sida mai pakiba LSA FC Asan Bigagi gol manga adu S Birkamna match ki kuntare suba madi yankai taruk suba minute gol ani sanki atopa gol Maduna S Manimohon L Sankaramadi Y James na Merski Taramanga Suba Taranipal Subamadi Kuntramatoi Suba Minita Sankibane Mersa Sida Mighty Kiba KFC Kontok Jamki Amatangarba Goladuna K Johnson na Merski Niputaruk Suba Minita Sanki Tournament Asigi Ani Suba Merski Chanagadaba Nilkuti Amadi Kairangi Mets Nong Chingi Pipam Patabadagi Tha Sigi Tang Taratarukta Ani Suba Metsoina Sanaragane Tarong di Shuba Lajing Ningtho Ahlop Kendra Wise Likam Nokot Kang Trophy gi ngasi sanakiba match ta Thangmaiban Kendra Kangkut Team A na Thongju Kendra Kangkut Pumai Thiba Pikre Lajing Ningtho Apunba Kangchang Thangmaiban sponsor Toraga Tha Sigi Tang Taramathoi degi Kangkut Taranithoi na Grumari Thokna Khaidoktuna Ibudau Lajing Ningtho Sanglen Thangmaiban da Sathariba Tarong di Shuba Lajing Ningtho Ahlon Kendra Wise Likam Nokot Kang Trophy gi ngasi sanakiba match ta Thangmaiban Kendra Kangkut Team A na Thongju Kendra Kangkut Pupanjal Taranipal Taramathoida Mighty Pikre Sathariba Tournament Asigi Mathangi match Tha Sigi Tang Kuntrada Thangmaiban Kendra Kangkut Team B amadi Singjamai Kendra Kangkut ka sanagani Thagachari Makata Pauda ngasinang magi oiba ingasagi pau Environment Directorate ki phangkiba ngasi gi wakiba inga samadi nukjugi pauda khwaidigi sakiba Celsius degree kuntra manga dasmik tara humdoi khwaidigi ingba Celsius degree tara tre dasmik ni putre Nuksita yaw ising menit ki sang maximum dasada maripu tara Nepal dasmik maripu tara Nepal minimum dasada yang khaima pol dasmik mari oiki Ngasigi nong sukiba kisang mari dasmik taramathoy millimeter ni Hauzik awe bada maroi bapau amukhana Manipur gi ngamkhai mangba yaroi Manipur gi ngamkhai Manipuri singna ngakani haina UCM na haidi Go to Village Mission ngasi mafam kaya da pangtok tuna screen kaya gi makhada kana basing miyam da phangan kre Amadi Hanagi Chief Minister Okram Ibobina Luchingba Congress ki mihut kanguna Union Home Minister Rajnath Singh unaduna Manipur gi border gi issue pukhat kre Ngasi go na DSTV na preserve pau mata solution jare niang tabiri ba singbo mukahanna khorum jare